Manipur laingak ki Mahud Minister Yumnam Khemchan Luchingduna Nagamapal area gi amod akai sing sengbagi thabak chathakhrei miyam na mafam chadana amod akai hundok pasina ising ichau thokpada achauba mateng pangsinbana department gi maikaidagi ising kanglaba mafam singda laidiba amod akai sing sengbagi thabak paikhat pahauragani haina Minister Khemchan phongdokhrei ichau asina maram oiraga makhal kayagi lainatina sandorakpa yabagi akibasu laibana Hairibasidagi Thinghaunaba Wakalonda Amod Akai Sengbagi Thabak asi haubani haiba wafam suk mahakna thamke Amod Akai Sengbagi Thabak aduda IMC gi Mayor L Lokeshwar amadi Municipal Commissioner Joyshi Kemsu sarugyake Khangangda ising sau thoki bai tai sida sing sau thokpuduri aikoi gi Mahud department ka chu tawusu ngamde adubu ikang ai kangdara kanda amora kai digi sing thumum bagi kero singsna laina tuna koi sandoroktam gi damta koi municipality gi akoi kero haidare Mahud gi municipality haidare municipality singne digi NGO haidare moi mayam ko kusam naraganda ngasi digi ek kanggiba jaga du drive ma hausina haujabani. Thank you.